ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯅꯤꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞ ꯑꯅꯤꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯄꯥꯏꯅꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯃꯝꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯒꯤ ꯁꯥꯒꯩ ꯄꯨꯝꯕ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯊꯣꯏꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯑꯉꯥꯡꯍꯜ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤꯅ ꯄꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯇ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯡꯌꯦꯜ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯄꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯡꯌꯦꯜ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯤꯅꯕꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯡꯆꯠ ꯉꯥꯛꯇꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯄꯨꯝꯕ ꯃꯍꯥꯛꯀꯨꯝꯅ ꯋꯥꯡꯊꯣꯏꯒꯗꯕꯅꯤ, ꯃꯤꯇ꯭ꯔꯪ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯑꯋꯥꯕ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯊꯤꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯄꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯦꯃꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯦꯃꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯃꯦꯃꯤ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤꯕꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯄꯣꯏꯅꯨꯗꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯤꯡꯌꯦꯜꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯀꯧꯕ ꯐꯥꯎꯕ ꯀꯧꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯑꯗꯨ ꯃꯊꯃꯣꯏꯗ ꯊꯝꯗꯨꯅ "ꯄꯦꯜꯂꯦ, ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯑꯃꯒꯨꯝꯅ ꯂꯥꯛꯂꯤꯕ, ꯑꯩꯒꯤ ꯃꯤꯡꯆꯠꯄꯨ ꯉꯥꯛꯂꯤꯕꯤ ꯅꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯑꯊꯣꯏꯕꯤꯅꯤ꯫ ꯅꯪꯕꯨ ꯏꯄꯥꯅ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ"꯫ ꯀꯣꯅꯨꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯄꯣꯏꯅꯨꯅ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯦꯜꯂꯝꯒꯗꯕ ꯈꯟꯕꯗꯁꯨ ꯃꯤꯌꯥꯝ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯆꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯂꯨꯍꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯕꯤꯗꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯒꯅꯤ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥ ꯃꯍꯥꯛꯅ ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕ ꯃꯄꯣꯛ ꯑꯗꯨꯕꯨ ꯂꯩꯇꯥꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯗ꯭ꯔꯥ? ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯊꯣꯏꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯥꯖꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯤꯡꯊꯧ ꯑꯊꯣꯏꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯅꯥꯊꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯡꯌꯦꯜꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯤꯇ꯭ꯔꯪ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯂꯥꯏꯅ ꯄꯤꯕꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯁꯛꯁꯤꯡ ꯑꯗꯨ ꯅꯥꯊꯩꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯅꯤꯡ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯁꯣꯝꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯍꯔꯥꯎꯃꯟꯈꯤꯕꯅ ꯈꯨꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯑꯉꯝꯕ ꯄꯣꯠꯆꯩ ꯈꯔꯗꯪ ꯄꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯄꯣꯏꯅꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯡꯌꯦꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯃꯦꯃꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯃꯤ ꯃꯆꯦꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯩ꯫ ꯄꯣꯏꯅꯨꯁꯨ ꯃꯦꯃꯤꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯍꯜꯅꯤ ꯈꯜꯂꯒ
ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯅꯥꯎ, ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯃꯦꯃꯤꯗꯨ ꯍꯩꯅꯗꯕꯒꯤ ꯁꯛꯐꯝꯗ ꯍꯣꯏ ꯏꯆꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯄꯣꯏꯅꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯄꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯁꯣꯛꯇ꯭ꯔꯤꯉꯩ ꯃꯦꯃꯤꯅ ꯃꯈꯨꯠꯅ ꯈꯟꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯄꯤꯔꯛꯀꯅꯨ꯫ ꯏꯆꯦꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯈꯛ ꯃꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯏꯆꯦꯒꯤ ꯏꯆꯥꯅ ꯃꯁꯥꯗ ꯃꯤꯇ꯭ꯔꯪ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯄꯣꯛꯂꯛꯂꯤꯕꯁꯦ ꯏꯆꯦꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ, ꯃꯗꯨꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯆꯦꯒꯤ ꯄꯥꯞꯅ ꯊꯜꯂꯕ ꯈꯨꯠ ꯑꯗꯨꯅ ꯁꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯁꯨ ꯃꯥꯡꯈꯤꯒꯅꯤ, ꯑꯗꯨꯅ ꯁꯣꯛꯄꯤꯔꯛꯀꯅꯨ꯫ ꯄꯣꯏꯅꯨ ꯃꯦꯃꯤꯒꯤ ꯋꯥ ꯑꯗꯨ ꯃꯥ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯨꯛꯅꯤꯡ ꯐꯥꯊꯕꯇ ꯍꯩꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯄꯣꯏꯅꯨꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯕꯨ ꯐꯅ ꯌꯥꯝꯅ ꯍꯩꯅꯗꯕꯃꯛ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯏꯪꯅ ꯃꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯒꯤ ꯏꯅꯥꯎ, ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯦꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯣ? ꯏꯆꯦꯗꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕ ꯂꯩꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯁꯦ ꯐꯪꯖꯔꯤꯕ ꯑꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯏꯆꯦ, ꯏꯆꯦꯒꯤ ꯃꯤ ꯁꯨꯝꯕꯒꯤ ꯂꯥꯏꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯇꯪꯒ, ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯕ ꯐꯥꯎꯕꯗ ꯄꯨꯜꯍꯟꯒꯨꯝꯁꯤ꯫ ꯄꯥꯞ ꯆꯦꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯒ ꯏꯆꯥꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯗꯤ ꯑꯩ ꯈꯛ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯄꯥꯝꯕꯅꯦ ꯃꯁꯤ꯫ ꯌꯥꯔꯦ, ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯃꯥꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯡꯉꯦꯜꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯤꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯄꯣꯏꯅꯨ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯗꯨꯅ ꯃꯦꯃꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯦꯃꯤ ꯃꯊꯟꯇ ꯉꯥꯡꯖꯩ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯣꯛꯁꯦ ꯈꯔ ꯏꯪꯊꯒꯗꯕꯅꯤ꯫ ꯏꯀꯥꯏꯕꯁꯨ ꯂꯥꯏꯃ ꯈꯪꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯂꯩꯁꯤꯟꯕ ꯉꯝꯃꯤꯕ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯟꯊꯣꯏꯕꯤ, ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯣꯅꯨꯡ ꯑꯁꯦ ꯅꯪꯅ ꯑꯃꯨꯛ ꯉꯥꯛꯀꯗꯕꯅꯤꯀꯣ꯫ ꯄꯣꯏꯅꯨ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯃꯆꯥꯅꯨꯄꯤ ꯁꯤꯡꯉꯦꯜꯅ ꯃꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯒ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯔꯤꯕꯁꯦ? ꯄꯥꯕꯨꯡꯁꯨ ꯅꯣꯡꯃꯇ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯗꯦ꯫ ꯑꯩꯅ ꯀꯧꯔꯨꯔꯕꯁꯨ ꯈꯨꯝꯕꯤꯗꯦ꯫ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯁꯤꯡꯉꯦꯜ, ꯏꯃꯥꯅ ꯈꯟꯖꯕ ꯃꯪꯂꯥꯟ ꯑꯃ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥ ꯑꯁꯦ ꯈꯥꯡꯈꯤꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯤꯇ꯭ꯔꯪ ꯑꯃꯗꯤ ꯄꯥꯏꯅꯤꯡꯉꯤ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯇ꯭ꯔꯪ ꯑꯃꯠꯇ ꯄꯤꯅꯕꯤꯔꯝꯗ꯭ꯔꯤꯕꯅꯣ? ꯁꯦꯁꯦ, ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯏꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯒꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯅꯪꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ꯫ ꯄꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯆꯍꯤ 19 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯅꯅꯕ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯌꯦꯡꯁꯤꯃꯛ ꯍꯦꯛꯇ ꯆꯠꯄ ꯄꯥꯝꯖꯩ꯫ ꯑꯩꯗꯤ ꯃꯇꯝꯁꯦ ꯊꯤꯟꯊꯕ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯁꯛ ꯈꯪꯅꯤꯡꯉꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ꯫ ꯃꯗꯨꯅ ꯐꯔꯅꯤ ꯈꯜꯂꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯁꯛꯈꯪ ꯄꯥꯏꯈꯪꯅꯍꯧꯅꯕ꯫ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯨꯁꯨ ꯈꯟꯅꯍꯧꯕ ꯐꯩ꯫ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯐꯥꯎꯕꯒꯤ ꯑꯣꯏꯅ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯃꯨꯛꯇ ꯀꯧꯔꯛꯎꯅꯦ꯫ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯒꯦ꯫ ꯐꯅꯤ ꯐꯅꯤ, ꯑꯩ ꯀꯧꯖꯔꯛꯀꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯂꯥꯎꯅꯦ, ꯄꯥꯕꯨꯡ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯅꯤꯡꯗꯅ ꯀꯧꯔꯛꯄꯅꯤ꯫ ꯑꯉꯥꯡꯍꯜꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯐꯝꯊꯩ꯫ ꯅꯤꯡꯊꯧ ꯑꯊꯣꯏꯕꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯒ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯁꯦ ꯏꯄꯥꯒ ꯌꯥꯝꯅ ꯅꯛꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯐꯖꯕꯅꯤ꯫ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯨꯕꯗ ꯅꯪꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯉꯥꯡꯍꯜꯗꯨ ꯃꯀꯣꯛ ꯑꯗꯨ ꯂꯩꯊꯣꯛꯂꯒ,
Pabong, ay lakningde. Ay di mafamsida adum layramgi. Imaga pabungga punna chatpiruro. Thoibina amuk makha taraklami. Ibunga, mafam ado yamna phajabani. Aikhoigi layriba siga yamna khetnabani. Aduga, nangi pabunggi marup adunasu, nangbu masak khangnaningi hai. Unakidabasu kuirabanina. Phana yamna phajaba mafam oirabasu ai chatningde. Aduga imaga pabungkana aibo mafam aduda chatnanaba haidunasu taksilibada. Aiso maram khangbajani. Athoiba momo noklaga hairei. Kari khangliba. Hayune. Angang haldo phamlambadagi hogalaklaga. Pabungga imagana aigi luhongbagi matangda sanabada aisu loina tahaw. Moigi laipak adugi masak masasu sukang khangdaba. Thamoi masak khangdaba nupi aduga luhongnabo hotnaribada. Aidi sukya yaroiko. Mangjongna haija horisini. Haima. Nangbo hojik luhong thokpirage haiba natene. Hayeng chatkadawriba ase nakhoi anibo sakhang maikhang nahanbani. Hayeng khangnaraga magi magunado loinaraga khanglakadabani. Nupido yamna phai haina sutai. Pabong, ai kemta taingde. Ai chaloi. Imaga punna dum chatpiyo. Aduga aidi aiga laminagadawriba nupi ado isana thijagani. Imaga pabungana sembiba nupido ai pamde. Imagi bungo. Karinoba nangmuna pabungda adumaina haiba hongnabro. Nangi phananabani silibase. Mama mapanabu achagi phatanaba sinba hongnabro. Nangna harauna leibado madu uraga aikhoina hena haraujaribani ne. Pumnamak ai khangi. Adubo ai makhoigi mungi wari pumbado ai loina pau tajare. Minungsi leitaba ningthawado. Adugi nupi adugi macha aduna kayam yamnabu lamcha chumlamgani. Maraibak thirabi mama macha adubo karisu leitaba mitrang adu khakaidamakta miraiba ngamba. Pabungso wakhal punda khanthabi. Karigumba aina makhoigumna laibak thiba thoklamba taragadi kamdogani. Luribadi mitrang adu nate. Miyoibagi minungsi aduni. Minungsi leitaba mafamda miyoi kanasu lainingdabani. Pabung amadi imana sinbiriba khaliba wakhal singada nachadega yayajaningde. Aduga ai nupi aduga luhongba sungomle. Isana isagi apam pamda thijagani. Masida ima pabungnaso athingba pibirakano. Wase hairamnaga Rajkumar angang halado magi kada changkhiramni. Ningthau amadi Maharani aniduso machanupana hairamliba wasing ado aranba mata yaude haiba khangbana ikairapsu tawrami. Amukso luhongbaduna thairagi khalaklami. Iningthau luhongba se tuosida. Ichagi apamado madu oina tawrasi. Ichana hairiba wafamsing ase yamna chumba wafamni. Magi mayong tamuk lairuraga. Hayeng tungda amukari thoklakpa tamba ngamba nate. Ichase wakhal tadabasu nate. Magi apamada chacharasanu haina aina khalle. Chummi thoibi. Aiso wakhal thenba haibadu oiruri. Miyoiba haibase minungsi leitaba mafam amatada lainingde. Ngasi aina wakhal leitana momo nokna hingjariba asiso. Nang amadi ichanupa. Nakhoi anigi napalnani. Ai thawai ase tharabasu. Nakhoi anibudi sokhalla. Phare. Hayengmak aikhoi ani chatlurasi. Aduga ne wafam ase haidoklurasi. Amasu matam manghandabana phare. Madune hene pharani. Hayengsimak hekta chatlurasi. Asomna matai manau anido wakhal taraduna mathangi numita chatnanaba haiduna khanarami. Ahingado haujenkre. Mathangi numini. Ningthau amade Maharani makhoi ani manai kharaga loinana laklami. Lambida sum lakpada khanghaudana makhoina phauduna chatliba umang ado khanghaudana mafam aduda hauramba ujausing ado loina mathang haitharaklami. Mataw aduda ningthau aduna makhud adu thangkatuna manai sing adubo chatpa lepu haina yathang tawrami. Ningthau athoiba mamit adu uishinduna magi mitrang aduna mafam aduda kari leibage haina wakhal sagatlami. Kudak adu magtada nupa amakhak firol achonba asangba machu setpa mamai mamit adu fizet macha amana khumjile. Mahak thorakpaga haitharamba ujausing aduso loina haigat khirami. Ningthau athoiba mamit adu khangpang thoraklami. Nahakanan karigidamakta aigi lambi asida apanba piraklibano. Nupa ado ngasai makai mamai adu khumjilibado haidoraklami. Saktam adu ubada ningthau athoiba pungangai. Nupa ado atei kana soiramdri. Mahaki hek pokminaba mayambani. Tacho nahakti matau karamna. Asukui base. Nang munong mudi thengnarakigani khanduna
ꯑꯁꯥ ꯑꯃ ꯊꯝꯗꯨꯅ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯅꯌꯥꯝꯕ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯅꯪꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯏꯅꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯃꯗ ꯆꯠꯂꯨꯁꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯔꯛꯁꯤ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯀꯣꯅꯨꯡꯁꯤꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯄꯨꯟꯅ ꯆꯠꯊꯣꯛꯂꯨꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯊꯣꯏꯕ ꯑꯍꯤꯡ ꯑꯗꯨ ꯃꯃꯪꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯆꯤꯡꯂꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯄꯤꯔꯝꯃꯤ ꯑꯊꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ ꯑꯊꯣꯏꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯊꯣꯏꯕ ꯃꯌꯥꯝꯕꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯄꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯛꯏ ꯃꯌꯥꯝꯕ ꯆꯤꯡꯂꯦꯟꯅ ꯊꯥꯡꯁꯥꯡ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯄꯗꯨ ꯎꯔꯝꯃꯤ ꯊꯥꯡ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯤꯄꯥꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯃꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯗꯨ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯅꯅꯤ ꯑꯊꯣꯏꯕ ꯑꯃꯨꯛ ꯀꯔꯤꯁꯨ ꯍꯥꯏꯗ ꯀꯤꯖꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯟꯇ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯝꯃꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯜꯊꯣꯡꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯈꯛꯇꯔꯥ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛꯇꯔꯥ ꯃꯅꯥꯎ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯃꯤꯍꯧꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯂꯕꯗꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯥꯕꯨ ꯍꯌꯦꯡꯃꯛ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯊꯣꯏꯕ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯅꯤꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯂꯣꯟꯅ ꯄꯨꯔꯛꯂꯝꯃꯤ ꯃꯌꯥꯝꯕ ꯆꯤꯡꯂꯦꯟꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯊꯣꯏꯕ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯇꯥꯆꯧ ꯆꯠꯂꯁꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯅꯤꯡꯊꯤꯅ ꯍꯥꯏꯖꯔꯝꯂꯒ ꯊꯣꯔꯛꯂꯝꯃꯤ ꯄꯨꯟꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯖꯕ ꯈꯛꯅꯤ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯕꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ ꯈꯔ ꯆꯠꯂꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯨꯃꯥꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈꯤ ꯆꯤꯡꯂꯦꯟ ꯃꯁꯥꯗꯣ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯤꯕ ꯈꯛꯇꯅꯤ ꯑꯊꯣꯏꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯄꯒ ꯈꯣꯏꯁꯥꯎꯅꯕꯒ ꯃꯥꯅ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯊꯤꯜꯂꯤ ꯆꯤꯡꯂꯦꯟ ꯃꯥꯁꯨ ꯋꯥꯃꯟꯈꯤꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯀꯔꯤꯅꯣ ꯉꯁꯤꯗꯛꯇ ꯇꯧꯔꯤꯁꯤꯕꯣ ꯆꯠꯂꯣ ꯀꯣꯅꯨꯡꯗ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯑꯅꯤꯗ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯔꯨꯆꯣ ꯅꯌꯥꯝꯕꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯆꯠꯂꯣ ꯑꯊꯣꯏꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯑꯗꯨ ꯋꯥꯃꯟꯈꯤꯕꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯠ ꯊꯥꯗꯩ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯇꯥꯆꯧ ꯅꯅꯥꯎ ꯋꯥꯈꯜ ꯇꯥꯖꯍꯧꯗ꯭ꯔꯦ ꯇꯥꯆꯧ ꯅꯅꯥꯎ ꯋꯥꯈꯜꯕꯨꯅ ꯈꯜꯍꯧꯗ꯭ꯔꯦ ꯑꯊꯣꯏꯕ ꯑꯃꯨꯛ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯊꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯃꯛꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯑꯃꯗꯤ ꯆꯤꯡꯂꯦꯟꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯍꯤꯡꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯈꯜꯂꯝꯃꯤ ꯑꯊꯣꯏꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯇꯥꯆꯧ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯅꯅꯥꯎꯅ ꯂꯥꯟꯈꯤꯕꯅꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯁꯨ ꯅꯠꯆꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯉꯥꯛꯄꯤꯕ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯆꯥꯝꯃ ꯀꯌꯥꯗꯒꯤ ꯅꯪꯕꯨꯁꯨ ꯀꯟꯕꯤꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ ꯑꯩꯕꯨ ꯎꯃꯪ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯟꯕꯤꯈꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯆꯤꯡꯂꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯤ ꯃꯍꯥꯛꯅ ꯄꯥꯎ ꯄꯨꯝꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯒꯥꯜꯍꯜ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ
Maduda manay aduna khamlaklami. Rajkumar, madu nate. Madu khwaidagi asoiba oigani. Mahakti mitrang yamna haiba misak amani. Aduga Rajkumar di angangsu yamna oi. Aikhoi thawai soidana mangani. Aigi ima amadi pabungbo minung silaitana hatok piraga. Aina matau karamna wakhal laitana asawba sing asibu phathaduna leigade. Ai ngamloi. Ai thawai ase tharabasu. Ima pabungi lamandi soidana singkhigani. Wase hairaga Rajkumar adu umang adu tana sagol adu thonglaga laklami. Mahakna umang adu yorakpa matamdadi kanasu leiramde. Mana khonjel hauna dum kaurabasu kana amata leibagi khudam phangkidre. Pendabana ningba kairaba Rajkumar adu khudum tasinduna khangi. Ngasi aino wasak. Nongbadi soidana. Aina aigi wasak pomba ngakani. Mahakpu soidana aina hatkani. Jahi manga haujinkre Maharani ahal poinu masado yamna sonjalaklami. Machanupi single so tawfam khanglamde mapabungda hanglugadabasu karimata kanaba leiraroi. Madu khangmana upai leitabana mahak konung adugi makhoi anigi damakta yamna wajaba manai lembibu kawbu chatkirami. Asumna makhoi anina amuk lakpa matamdadi poinudi siduna leiramne. Mataw adu ubada single jensinduna mamagi asiba hakjang adubo konsenduna kapi. Ima, se, hagolo. Kaino ngasi nachagi mitmangsida uliba matawsibo. Nachabu warauduna chatlabro ima, se, hagolo ima. Lembi sumapi tarakiba khanghaude. Maharani, nahak leitrabada konung ase asengba nungsit ama phawba phangani haiba thajatri. Mangal amatasu phanglar. Karigi asumna warauna chatlibano. Maharani, nahakti akhang kanbini. Nangni nagundi matam bombada. Aikhoina ningsingduna ta sonaduna ta lehauragani ye. Maharani ahal poinu leitre haiba pawase mayam pumba khangtare. Ningthau paikhomba khajiktangni thamoida magi nupi ahalbu nungsibagi mamidi tarami. Poinugi mathau mangam pumba pangthokpa loikre. Mama ibema poinu ne hek leikhidaba mikup adudagi khanghaudana itatatana singelna tumba manglan khudingda angak pagi manglan kaya manglan sing adunasu mahakpu ingsin chingsinduna kaurami. Mahakpu otlami. Mikap thorakpa khudingi singel mathanta pangkapta kapchai. Mama ibe malai kidrabada singelbu mama tombina konung adugi minay amoyna sizinarami. Ningthau aduso machanupi adu mitrang kari mata yaudabana risu thawsabide. Manaw nupi panthoibi asidi pura mamagi lichatni minungsi haibasi mama sada laite. Nongmagi numit amada. Hai, Singel, tari bro nangbo. Singel wai tairambadu thona chelaktuna. Kari takpigadabano imadon. Panthoibi do haira khara chaningena hai. Amukta khara chalaga lairujo. Imadon, ngasidi ai kokse yam ngawe. Atopa amada haibiyuba. Hey, nangi nungaiba aiga kari mata mari leinade. Chalo. Khara thuna amukta lairujo chalo. Singel upai leite masasu ngamda chatkirami. Asumna awaba kayaga loinana mayoknari Singel. Singel manglan khudingmak angakpagi angakpa ngakta urakpa mataw aduda mahak masana masada kari yaurabage kari tawri haibasima hangjaba ngamlamde. Ningthau anganghal mathanda famduna lairingai manai amakhakna paw ama chenduna puraklami. Cherol adu phaktokduna parami. Paba loiraba matungda masigi thabak ase aina yaroi haina haidoko. Adudi iningthau phana yamna yaningdrabasu phare haibabu amuktangdi makhoigi lepak aduda chatpirubana phagani khali. Amaromdana Rajkumari panthoibi yamna phai haina su pautai. Phare ai makhoigi lepak aduda chatuna aigi apam pamda se haidok luraki. Ai nupi adugadi punsigi luhongba ngamloi. Mathangi numita ningthau anganghal amadi miyoi kharaga loinana ningthau paikhombagi lebak adu tamna laklami. Mahak lakpaduda miyam aduna mahakpu taramna okpi. Rajkumari panthoibi anganghal pu ubada mahakpu ngawki. Makhoi mayam adu punna phaminaduna wari sanaringai Maharani memina. Hai, Singel, kari no chana na khara puthora unhe. Ngai hake matungda Singel na kari no khara puthoraklami. Imadon sida leijare. Imadon hairiba mingthol aduda ningthau anganghal wakhal tari. Nupi adu Maharani ahalgi machanupi adu oiramgani haiba. Mahak nupi adugi mataw adu yengbo phawba ngamkhidre. Ningthirabi maithong aduda tariba awabagi saktam amadi mahakna setliba anjunaraba fizol. Madu ubada mahak munda khallaga nupi adubo pambai ama sizinaraga puraklage haina khalami. Ningthau anganghalna karigumba luhongba adu yadaba thoklabadi Singelbu uba adu yararoi haiba khakmana wafam adu yare haina haijalami aduga Singelbu matam khara
ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯃꯇ ꯋꯥꯈꯜ ꯈꯟꯊꯔꯨꯗꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯉꯥꯡꯍꯜꯅ ꯁꯤꯡꯒꯦꯜꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ, "ꯁꯤꯡꯒꯦꯜ, ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯃꯤ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯅꯠꯇꯦ, ꯅꯪꯕꯨ ꯅꯅꯤꯡꯇꯝꯅ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ." ꯁꯤꯡꯒꯦꯜꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯈꯪꯍꯧꯈꯤꯗꯦ꯫ "ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯃꯄꯣꯛꯄꯨ ꯏꯅꯤꯡꯊꯧꯅ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯃꯟ, ꯂꯥꯏꯔꯕꯤ ꯑꯩꯅ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯐꯠꯇꯕ ꯀꯌꯥ ꯈꯜꯂꯁꯨ ꯅꯪꯁꯦ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ." ꯁꯤꯡꯒꯦꯜ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯧꯅ ꯁꯤꯡꯒꯦꯜꯒꯤ ꯃꯥꯏꯀꯩꯗꯕꯨ ꯇꯅꯤꯛꯅ ꯌꯦꯡꯖꯩ, ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯃꯔꯤ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯁꯤꯡꯒꯦꯜꯒꯤ ꯃꯪꯂꯥꯟꯗ ꯃꯃꯥ ꯏꯕꯦꯝꯃ ꯄꯣꯏꯅꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯪꯒꯤꯁꯨ ꯃꯄꯨ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯅꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯤ ꯃꯪꯂꯥꯟ ꯁꯥꯗꯣꯛꯄꯤ ꯍꯩꯕꯤ ꯃꯤꯇ꯭ꯔꯪꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯋꯥꯒꯅꯤ, ꯃꯗꯨ ꯈꯟꯕꯗꯒꯤ ꯏꯃꯥꯅ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯐꯝꯗ ꯏꯃꯥꯅ ꯄꯤꯔꯒꯦ꯫ ꯅꯍꯥꯛ ꯈꯛꯇꯅ ꯃꯤꯁꯛ ꯑꯃꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯥꯕꯨ ꯍꯥꯠꯂꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯣꯏ." ꯁꯤꯡꯒꯦꯜ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯡꯒꯦꯜ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧ ꯑꯉꯥꯡꯍꯜꯁꯨ ꯊꯣꯔꯛꯂꯦ꯫ "ꯅꯪꯕꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣ?" "ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯔ ꯂꯩ, ꯃꯗꯣ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯪꯂꯝꯂꯤꯕꯅꯤ." "ꯀꯔꯝꯕ ꯋꯥꯐꯝ?" ꯁꯤꯡꯒꯦꯜꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯈꯛ ꯅꯨꯡꯁꯤꯠ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯆꯦꯟꯊꯣꯛꯅꯩ, ꯑꯗꯨꯕꯨ ꯁꯤꯡꯒꯦꯜꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯁꯨꯝꯅ ꯁꯤꯡꯒꯦꯜꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯪꯂꯥꯟ ꯁꯥꯗꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯆꯤꯡꯂꯦꯟ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯡꯒꯦꯜꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯄꯥꯏꯈꯣꯝꯕ ꯄꯨꯡꯉꯛ ꯉꯛꯏ꯫ ꯁꯤꯡꯒꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯄꯣꯏꯅꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯣꯔꯛꯇꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ "ꯏꯄꯥꯒꯤ ꯁꯤꯡꯒꯦꯜ, ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯏꯆꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯍꯟꯈ꯭ꯔꯦ꯫ ꯏꯄꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯆꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯒꯁꯨ ꯅꯆꯥꯅꯗꯤ ꯄꯥꯕꯨꯡꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ, ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯏ꯫ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯅꯆꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ꯫ ꯅꯆꯥꯅ ꯀꯔꯝꯅ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯤ? ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯁꯤꯡꯒꯦꯜ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ." ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯁꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ "ꯁꯤꯡꯒꯦꯜ, ꯅꯪ ꯏꯃꯥꯇꯣꯟꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯑꯋꯥꯐꯝꯗꯒꯤ, ꯁꯤꯒꯗꯧꯔꯕ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯀꯟꯕꯤꯔꯤ꯫ ꯃꯃꯥꯡꯉꯩ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯑꯩꯅ ꯂꯪꯖꯈꯤꯕ ꯅꯪꯒꯤ ꯅꯐꯝꯅ ꯇꯧꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯃꯛ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯃꯥꯇꯣꯟ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯒꯨꯝꯅ ꯂꯦꯞꯄꯤꯌꯨ꯫ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯔꯛꯄ ꯅꯨꯡꯁꯤꯔꯕ ꯃꯤꯡꯊꯣꯜ ꯑꯗꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯑꯋꯥꯕ ꯑꯁꯦ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ." ꯄꯥꯟꯊꯣꯏꯕꯤꯁꯨ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯉꯥꯡꯍꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯡꯒꯦꯜ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯕꯤꯁꯨ
ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯌꯥꯎꯖꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯅ ꯊꯜꯂꯝꯃꯤ꯫